Morea kuki sanirom mayum thadoktuno lanjenare kuki militantsingna security forcing da maruwaina state police commando sing da lepalaitana attack sa tharakpadagi haukiba numit kharani asida border town Morea da kuki militantsing amadi state force ki marakta akan mamong da khud thongna rakhraba matungda border town na si yauna lahang kisoy amadi Jion Beng village ki kuki khunja sanirom hauji town na sige atopa mafam amada laiba building amada punna thaidoktuno lairi haire Hiramasagi matangda Hill Tribal Council HTC Moregi Chairman Milun Tauthang na hai Moregi tongan ba mapamsingda militant singa madi security force anigi marakta akan ba maong da khudthong narakpadagi khulsing asigi khunjasing masa-masagi mayum thadoktumna sapagada ba mapam amada thaidoktumna laire haukiba ningthauka ba numitta tongan ba mapam da nakal anigi marakta khudthok na khiba sina maram oiduna Chairman mahak masamak yauna punna khunja chanirom tauna sigi atopa mafamda thaidoktuno lairakle panba yabadi kuki militant sing state police commando singi mathakta bom yauna afaba makhalgi khulai sing sizinaduna itattatana attack sa tharakpadagi nakalani gi marakta chauna khudthongna khraba matung Assam Rifles ki makok thongbo official singna Moregi hauzik oiriba phibam sing yangsinbaga loinana kuki militant sing na makhata na state force ta khud tharaklabadi AR gi maikhaidagi chapchana thengnagani haina section warol phongdokpa laikhrabani